Bonta. Yum jibu kanam lay tabjala. Bonta. Yum jibu kanam lay tabjala. Bonta. Ima. Kanam lay tabjala. Kainu sidi. Mapok lakti athoiba. Miyoi mapok amdaba. Iral nangini khanduna thawai na pontha oiruba. Kathok nura tungsida latna bire punsise. Kainu man iram nusina. Soinairaba wakhalna nungaibu manghalleba kappanokpogi langdaida chok thraba punsibu amuk hanna thiraklanu. Hello, sir. Nang kai lege? Kai le ba. Ai do workshop ta gari ya da sem lai ri. Bonthai do. Yum dis lai amde. Moi ma sale amde karam lai amde. Kainu khangde dictionary da bui da ba kabi sha da na ai bu ko ngaure ado ko na pahal lage na khoida. Ado bonthai do hing thir si da na. Ai do workshop ta gari ya da sem lai ri. Oh, adude hayeng ai imanam singde paw phai khage aduga thibi chalasi bhai. Oh, phai thamage du. Ngasai dei thirakpani phangju phangde ising bottle ta leir oju likhapone tara bu satningdi. Ibungo nang ama ising ase chongdaraga thakkera thako. Phangni ising maising nakta ngaikho. Ngaiba kala bus phangi du khangidana. Bus na terus kenter di phangni dana Manipur se khuba muktini paiba ma kai chen doiba chingnung manung hutla koi thi lo re keno lai re Asuku jama tamse akhoi da kai gumma hairam dana lamboi ba sadana pukhri ma pan sida yam nungai leramini ha kaino nang tawrise bhai nang thibada ngasi gi office ka kadrabne thau ga tangi ba thau tumba loire bhai na homin gamin raga chak bukham ma zaga homin gamin raga nungai lerak bani ko adu ga ningba thum khara khagge naitom daw bunsi amda leigane khalli bo khandu bo achum bo khallo ikhoi gi kem khandrabo bhai Nuksi haitraba mitchina lerang lekhok mathakta pat pumduna mangkhi gadabdo yangbangam loi khanduna nuksiraba lamdam do thadok lambani bhai aduga ahang mufam je thira ambane sagada wari yam lei bhai asai chatla sarur kaino da bai matam kha dang una da adu yam hongam misibu nupim jam gi da kabiyo lage hairo Nade bhai kai char hingmi no ba. Apam nuksi kaino ba kana glai bakta kana gumana pithribi thungna koiduna ningam da khonjel ge hikna nauba khonthanga nuksi mana thadok lamdam do ay mo handa chatpa pamdre bhai nang nong ma hai gi dai ne yum je yen nungai ba leite na santi gi lekon ne yum sidi ka na yam hai gi dai ne aduga nang na ngau sa na thanda se da leram misibo sangsar se da nupi bo ma thanta ro chakhadi dana kaina mai khulang no mi ge hona sane maro nungai ba kan da wa ba malaya nuksit na mi bana malayan thungna humlak pada kaina mairi sine helida khungangi nuksiraba punsigi lamai do amukana hodolaga no maro pombi chekla chilok nana phaira thakta khunglak pada waraba thamoi sine chakna bane maro adubu aibu pokpi imal de ai punsigi kawba ngam loye maro yare khange noin ngangne wa sing do amta tabe yade phana yam oiduna sune ima dagi henba kanam leite nangna pami hele khaliba miduna di magi henba lakbu ganda nang kawthoma natro nang natra nai tom tawruse sini matam sigi irang di yawe khaladi paisa nungsa paida ba khoi gi di fattaba lambi da hainar base masan tabne Hai soy bani maro. Khungang ama dagi punna huminarak bani khoi. Adubu kaisu leitrabo ma adugi damak nang ni yum thado chat bhaibse ekhoi suya ya ningde hang hawro mafam do ai ta senga lai yungtre maro rama sirani maro nin khonga mafam sida ina lairam ni base Akhoi loina nangi wari do khangau uhori bani adubu nangi imana charana masaraga ayuk yahobaga migi lau khulang kummaga nangbu wana mahi thamhalak bani ko bhai ngasi de nangonda khar lole mase nangi dam khalla hai bani nang nupi nuksi bidu lupli do makoi de ahen belak pada chakhi ngatani pukse le pam tanate aduna bhai sangsar de laiba jiba khuding mak tai nupi ni heli ojaba thiba malem da ima gi mochin biya ba kana su leite mapu umsung ima di nangonda gi ojaba sukti thiroi
ꯑꯁꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ ꯑꯇꯩꯁꯤꯗꯤ ꯅꯝꯊꯥꯡ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥꯒꯤ ꯈꯜꯂꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟ ꯍꯧꯅꯗꯦ ꯃꯔꯨꯞ ꯑꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯥꯅ ꯃꯔꯝ ꯁꯥꯕꯅꯦ ꯏꯁꯤꯡꯅ ꯃꯔꯝ ꯈꯧꯔꯥꯡꯕꯅꯦ ꯅꯪ ꯍꯦꯛ ꯊꯤꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯏꯍꯦ ꯃꯇꯝꯗ ꯍꯦꯟ ꯁꯥꯊꯤꯕ ꯍꯤꯗꯥꯛ ꯂꯩꯇꯕꯅꯦ ꯅꯪ ꯈꯜꯂꯤꯗꯣ ꯅꯪꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟ ꯍꯧꯅꯗꯦ